มีนาทีคนไปแตกอร่อยทองกระถางแล้วแบบไม่ใช่ได้แล้วHai, kurang meambu, yang masih di udah memang dari sih, lai terus tunggu nih, kok masih sih, yang tina hau tuh deh, kui terus tunggu sih, yang tina mawang tanah cagai itu nih, masih di hau so hau ya, hai na kare yum dah mama pawang ya, na, ada yang juga mau cakap mama pakai na, ahan lagi ya hubba, age meam yang mina sih, oh matian sih na kayak keno hai pada sih lai terus lele, kayak mati caning deh tuh na, jam na campur lele. Sina lai tharoi mahi phadak laibi leire adagidi sina aina semjaba umorok achar to ya umorok achar ni umorok achar sim khaido aga machi da kha tawraga ko tilhau simchi ani yare ma wa ngana da bida haurage simadi mahi se oina hekta haidharage ne sidi mahi se nga yam yawbani na ko nga atani phadak lawe kita hapo achanam dusu hapi achanam di kota jalan jauh-jauh makada leire adi ꯃꯌꯥꯝ ꯎ ꯃꯣꯔꯣꯛ ꯑꯆꯥꯔꯁꯦ ꯑꯩꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯁꯦꯝꯕꯅꯤ ꯃꯁꯂꯥꯒ ꯀꯩꯀꯥ ꯌꯥꯝ ꯍꯥꯞꯆꯟꯗꯕꯤꯗꯕꯀꯣ ꯆꯅꯝ ꯈꯛꯇꯪ ꯇꯧꯔꯒꯅꯦ ꯖꯤꯔꯥ ꯈꯤꯇꯪ ꯍꯥꯞꯄꯒ ꯊꯥꯎ ꯑꯍꯤꯡꯕ ꯇꯧꯔꯒ ꯑꯣꯀꯦ ꯃꯌꯥꯝ ꯍꯧꯔꯒꯦ ꯁꯤꯗꯤ ꯈꯤꯇꯪ ꯆꯥꯛꯈꯣꯝꯁꯦ ꯆꯥꯎꯅ ꯇꯧꯔꯒ ꯋꯥꯎꯁꯦ ꯁꯤ ꯃꯉꯥꯏ ꯑꯩ ꯊꯣꯡꯕꯩꯅꯤꯅꯦ ꯑꯩꯅ ꯏꯔꯣꯝꯕꯗ ꯑꯩꯅ ꯂꯣꯟꯕꯤꯈꯤꯕ ꯃꯥꯅ ꯌꯥꯝꯕꯨꯡꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯤꯔꯕ ꯇ꯭ꯋꯤꯁ ꯑꯃ ꯄꯤꯔꯕꯀꯣ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯦ ꯉꯥꯎ ꯆꯠꯂꯦ ꯊꯔꯣꯏꯁꯦ ꯑꯃꯨꯛ ꯆꯨꯞꯄꯗ ꯀꯦꯜꯂꯦ ꯍꯥꯎꯋꯦ ꯑꯩꯁꯨ ꯑꯩꯅ ꯀꯛꯈꯤꯕꯩꯅꯤꯊꯔꯣꯏꯁꯨ ꯃꯥꯅ ꯀꯛꯈꯤꯕꯩꯅꯤ ꯍꯥꯏꯁꯦ ꯃꯥ ꯀꯩ ꯈꯨꯍꯥꯎꯅꯣ ꯍꯥꯎꯋꯦ ꯁꯤꯗꯤ ꯂꯣꯏꯔꯦ ꯂꯥꯏ ꯊꯔꯣꯏꯁꯦ ꯇꯨꯔꯦꯟꯒꯤꯅꯤꯅꯕꯀꯣ ꯌꯥꯝ ꯍꯥꯎꯕ ꯍꯦꯜꯂꯦ ꯅꯤꯡꯒꯥꯕꯤꯗꯩꯗꯤ ꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯍꯦꯅꯥꯕꯤ ꯀꯣꯏꯆꯠ ꯆꯠꯇꯅ ꯐꯣꯟ ꯀꯥꯏꯈ꯭ꯔꯕ ꯑꯩꯗꯤ ꯁꯤꯔꯦ ꯆꯥꯒꯦ ꯍꯥꯎꯋꯦ ꯄꯦꯠꯂꯕꯅꯤ ꯃꯣꯔꯣꯛ ꯑꯆꯥꯔꯁꯦ ꯐꯖꯅ ꯍꯥꯎꯋꯦꯍꯦ ꯃꯃꯥꯡꯗ ꯑꯩ ꯍꯧꯖꯤꯛ ꯍꯩꯔꯦꯕꯀꯣ ꯃꯃꯥꯡꯗ ꯑꯩꯅ ꯅꯥꯎꯕꯒꯤ ꯑꯃꯨꯛꯈꯛ ꯁꯦꯝꯈꯤꯕꯗꯣ ꯃꯣꯔꯣꯛ ꯑꯆꯥꯔ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯤꯔꯥ ꯍꯥꯎꯇ꯭ꯔꯤꯔꯥ ꯈꯪꯗꯦ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯗꯣ ꯃꯥꯅ ꯑꯗꯨꯏꯗꯣ ꯑꯩꯅ ꯌꯥꯝ ꯍꯩꯇ꯭ꯔꯤꯉꯥꯏꯒꯤꯅꯦꯕ ꯁꯤꯗꯤ ꯐꯖꯅ ꯍꯥꯎꯋꯦꯍꯦ ꯁꯤꯐꯥꯎꯗꯤ ꯅꯥꯎꯕ ꯆꯥꯔꯗꯤ ꯍꯥꯎꯋꯦ ꯍꯥꯏꯔꯛꯀꯅꯤ ट्रेन लाए कोई
ꯊꯔꯣꯏ ꯑꯆꯨꯞꯄꯗ ꯁꯨꯃꯥꯏꯅ ꯌꯥꯗ꯭ꯔꯗꯤꯕꯀꯣ ꯃꯅꯤꯡꯗꯒꯤ ꯁꯨꯃꯥꯏꯅ ꯈꯔ ꯆꯤꯡꯕ ꯑꯗꯩꯗꯤ ꯎꯔꯦꯗꯅ ꯊꯔꯣꯏ ꯊꯣꯡꯕꯗꯤ ꯉꯥ ꯑꯆꯧꯕ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯁꯨ ꯍꯥꯎꯄꯣꯠꯇꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯨꯀꯥ ꯉꯥ ꯍꯥꯞꯄ ꯊꯣꯡꯖꯜꯂꯦꯕꯀꯣ ꯈꯤꯇꯪ ꯈꯇꯛ ꯈꯇꯛ ꯇꯧꯏ ꯑꯗꯨꯅ ꯊꯔꯣꯏ ꯂꯥꯏ ꯊꯔꯣꯏꯁꯨ ꯅꯠꯇꯦ ꯅꯤꯡꯒꯥꯕꯤ ꯎ ꯃꯣꯔꯣꯛꯁꯦ ꯊꯤꯅ ꯍꯥꯎꯋꯦ ꯑꯁꯤ ꯀꯥꯔꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯅ ꯃꯆꯤꯟꯗꯣ ꯏꯇꯨꯝ ꯏꯇꯨꯝ ꯇꯨꯝꯒꯩ ꯑꯃ ꯇꯧꯕ ꯑꯃ ꯂꯩꯇ꯭ꯔꯅꯦ ꯂꯤꯞ ꯄ꯭ꯂꯝ ꯍꯥꯏꯔ ꯀꯩꯅꯣꯝ ꯑꯃ ꯍꯥꯏꯗꯥꯏꯅꯦ ꯍꯅꯨꯃꯥꯟ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯣꯡꯍꯟꯕꯗꯣ ꯑꯗꯨꯏꯗꯣ ꯊꯔꯣꯏ ꯑꯝꯇꯪ ꯆꯨꯞꯍꯟꯒꯗ꯭ꯔꯅꯤ ꯁꯔꯖꯔꯤ ꯇꯧꯗꯣꯏ ꯑꯣꯏꯕꯁꯤ ꯍꯥꯏ ꯆꯤꯡꯃꯨꯛ ꯋꯥꯡꯉꯤꯅꯤ ꯑꯩꯗꯤ ꯉꯔꯥꯡ ꯊꯔꯣꯏ ꯀꯤꯂꯣ ꯃꯈꯥꯏ ꯑꯃ ꯂꯩꯔꯛꯏ ꯍꯥꯏꯕꯗꯨꯗꯅꯦ ꯀꯣꯛꯁꯦ ꯂꯋꯥꯏ ꯄꯥꯏꯔꯕ ꯑꯩꯗꯤ ꯁꯤꯗꯣꯔꯕ ꯑꯣ ꯇꯧꯔꯦꯗꯅ ꯑꯃꯨꯛ ꯁꯤꯗꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯅꯤꯡꯒꯥꯕꯤꯅꯤ ꯍꯥꯏꯅ ꯋꯥꯏꯅ ꯅꯤꯡꯒꯥꯕꯤꯗꯤ ꯄꯥꯖꯠꯅ ꯇꯦꯛꯇꯥ ꯇꯦꯛꯇꯥ ꯇꯧꯔꯒ ꯀꯨꯏꯅ ꯃꯌꯥꯝ ꯌꯥꯝꯃꯤꯅ ꯀꯦꯖꯤ ꯃꯈꯥꯏ ꯍꯥꯏꯗꯣ ꯅꯤꯡꯒꯥꯕꯤꯗ ꯑꯝꯇ ꯈꯜꯂꯨꯅꯦ ꯀꯌꯥꯝ ꯌꯥꯝꯃꯝꯃꯅꯤ ꯑꯗꯨꯅ ꯑꯩ ꯈꯜꯂꯤꯕ ꯃꯅꯨꯡꯗ ꯑꯣ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯁꯤꯔꯦ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯂꯥꯏ ꯊꯔꯣꯏ ꯑꯣꯏꯔꯝꯕꯅꯦ ꯌꯥꯝꯃꯨꯡꯅ ꯂꯣꯏ ꯀꯛꯄꯤꯈ꯭ꯔꯦ ꯑꯃ ꯋꯥꯍꯧꯗ꯭ꯔꯦ ꯑꯩ ꯏꯁꯀ꯭ꯋꯥꯁ ꯆꯝꯐꯨꯠꯅ ꯈ꯭ꯋꯥꯏꯗꯩ ꯍꯥꯎꯋꯤ ꯀꯩ ꯍꯥꯏ ꯏꯁꯀ꯭ꯋꯥꯁꯁꯦ ꯃꯅꯤꯄꯨꯔꯗ ꯗꯁꯀꯨꯁ ꯍꯥꯏꯕꯒ ꯉꯝꯗꯦ ꯑꯩ ꯅꯥꯇꯣꯟ ꯃꯍꯤ ꯂꯥꯡꯉꯦ ꯑꯁ ꯊꯔꯣꯏ ꯆꯥꯔꯗꯤ ꯑꯁꯤꯅꯤ ꯁꯥꯔꯞ ꯇꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯎꯇꯦꯀꯣ Wow, so refreshing. Thank you, Rahul. Bandar. Quite good at it. ꯊꯥꯒꯦꯔꯦ ꯉꯛ ꯌꯧꯔꯦ ꯁꯤꯠꯄꯤꯔꯣ ꯑꯩꯅ ꯆꯨꯞꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯄꯣꯛꯑ ꯃꯁꯤꯡ ꯊꯤꯕ ꯊꯔꯣꯏ ꯆꯥꯕ ꯂꯣꯏꯔꯒ ꯀꯅꯥ ꯃꯁꯤꯡ ꯊꯤꯕ ꯌꯥꯎꯏ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯃꯁꯤꯡ ꯊꯤꯅꯩ ꯃꯃꯥ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯂꯣꯏ ꯃꯁꯤꯡ ꯄꯪꯊꯤ ꯊꯤꯅꯕꯤꯅꯤ ꯃꯥꯏ ꯃꯥꯏꯒꯤ ꯑꯩ ꯑꯃꯨꯛ ꯊꯤꯔꯛꯑꯒꯦ 1 2 3 4 5 6 7 8 9 ꯎꯏ ꯑꯩ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯝꯃꯤꯅꯦ 24 into 2 kaya 50 24 ani oitari kaya 48 48 ꯑꯩꯒꯤꯗꯨ ꯀꯌꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤꯗꯨ ꯀꯌꯥꯅꯣ ꯀꯥꯎꯈ꯭ꯔꯦꯕꯣ ꯇꯜꯂꯦ ꯑꯃꯨꯛꯀ ꯍꯟꯅ ꯊꯤꯒꯅꯤ ꯀꯩꯅꯣ ꯈꯪꯗꯦ 1 2 3 4 5 19 ꯑꯣꯏꯔꯗꯤ 19 2 53 ꯁꯨꯔꯦꯗꯅ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ 53ꯅꯤ ꯃꯌꯥꯝ ꯑꯣꯀꯦ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯔꯦ ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯦ ꯃꯣꯔꯣꯛ ꯑꯆꯥꯔꯁꯤꯒ ꯇꯧꯔꯒ ꯑꯆꯝꯕ ꯃꯊꯦꯜ ꯌꯥꯝ ꯌꯥꯎꯕ ꯊꯔꯣꯏ ꯊꯣꯡꯕꯗ ꯃꯊꯦꯜꯒ ꯌꯥꯝ ꯌꯥꯎꯕ ꯇꯜꯂꯦꯕꯀꯣ ꯆꯨꯞꯄ ꯍꯣꯠꯅꯕꯗ ꯑꯇꯣꯞꯄꯗ ꯌꯦꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯗꯥꯏꯔꯦꯛ ꯂꯦꯞꯇꯕꯤ ꯆꯥꯅꯕꯤꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯂꯥꯏ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯊꯤ ꯍꯥꯎꯋꯤ
ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯆꯥꯛ ꯌꯥꯝ ꯆꯥꯁꯟꯗꯕꯤꯗ ꯁꯨꯃꯥꯏꯅ ꯍꯦꯟꯖꯥꯡ ꯈꯔꯇꯪ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯑꯩ ꯃꯁꯥ ꯅꯣꯏꯊꯣꯛꯑꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯀꯟꯅ ꯗꯥꯏꯇꯤꯡ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯀꯟꯇꯦꯟꯁꯤꯁꯨ ꯀꯟꯅ ꯐꯪꯅꯕꯒꯤ ꯑꯩ ꯇꯧꯔꯤꯅꯤꯅꯦ ꯅꯣꯏ ꯈꯪꯉꯨꯅꯦ ꯈꯔ ꯈꯪꯉꯕꯣ ꯑꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯣ ꯈꯔ ꯇꯧꯁꯜꯂꯛꯎ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯔꯛꯇꯣꯏꯅꯦ ꯑꯩ ꯅꯣꯏꯔꯕꯅꯤ ꯊꯝꯃꯣ ꯌꯥꯔꯦ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯕꯥꯏ ꯈꯨꯔꯨꯝꯖꯔꯤ